Ipak TV News-na lamdam sigi masak naiba mi kaya ga akhanana unaduna miyam do wakhal losung share to dun lakpagi saruk am oina ngasi am unajari si miyam thoidok oino sakhang naraba lamdam sigi oiba tongan isu kaya da su mangil tan saruk yariba oja Manipur Maitei Pangal Welfare Organization MMWO gi president oina sojoji thawpuriba oja MHS bani oja bu ahan mamakta Ipak TV News gi maikai di oja bu thagat phongdok sari kai tumna chari oja de ahan made khangjaring mi oja ujik silam dam sida ikoi Manipur chi thoi nungai bali bak na te sur no mag cha jabang tani adubo tongan ba crime kaya na maram moira ga no mag sur ta la ga cha jaw mi sing da chau ba awa ba chi theng ga pi ri oja ban ro ke general sai na maram moira ga adu hai bi sigi talak ta mung na nong ma sigong de gi imphal tam na lak pa pochai yon ba mana ma sing yon lo okto ma sakhang da ba mi khana phara ga phuru hai ba gi matang da auto driver amadi mahakki nupi aduga tangkhulgi nupi amaga yamna thina sokpadagi jinam hospital da hujauji siba changma khangda laikan nari haibigi paw musu lei iram sigi matangda mafam adugi CSO singna jo lengak amadi mari ni bisingda demand kaya tawri mara lai bising department ani bibi yo du dai adu oideba pm ji da lengak ki maki de ki response ma bolak pagi pm udri hoji bawda sai matang ki to ja CSO leader moina oja na wafang tang thambi an mamakta pekdi bu ye biriba nyam pungam khoi tai pungna butsari husin khoi gi lamdam sidi tangdu leta daba adugum daba film am khakta lai gi se 2023 gi me gi tang hum dagi ngasi khawa tangdu leta daba film am da husin na kari huren na kari haiba film du dal lai raga lak ni bane ba adu bi sum matakta marak sida tongan ba laiminari ba kang phur masel sing marakta nungai na daba adum na ba thodong othok masa kaya ama su thok taba nate hari ba thodong othok sing na maram mo kan lamdam sida nunggi sura ta laga sari ba ngasi si thabak chhong dragadi ai se khuren gi sara kadai de gi saga de gi hai ba gi khallaga leiba mina masing namna leiba dum ba iramdam ama khang ne ba hari ba sigum la lamdam sida ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯌꯦꯡꯃꯧꯅꯕ ꯌꯥꯕ ꯑꯃꯅ ꯑꯃꯒꯤ ꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯋꯥ ꯉꯥꯡꯕ ꯍꯥꯏꯕ ꯅꯆꯤꯡꯕ ꯁꯤꯒꯨꯝꯕꯁꯦ ꯌꯥꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯆꯥ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯅ ꯇꯧꯕꯤꯗꯕ ꯐꯩ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯝꯗꯝꯁꯤꯗ ꯅꯣꯡꯃ ꯕꯟ ꯅꯠꯇ꯭ꯔꯒ ꯕ꯭ꯂꯣꯀꯦꯠ ꯇꯧꯕ ꯀꯥꯟꯗ ꯍꯦꯟꯅ ꯋꯥꯔꯤꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏ ꯀꯥꯟꯗ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯜꯂꯒ ꯆꯥꯔꯤꯕ ꯀꯥꯡꯕꯨꯁꯤꯅ ꯑꯣꯏꯔꯤꯕꯅꯦꯕ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯅꯍꯥꯟꯁꯦ ꯁꯤꯒꯣꯡꯗꯒꯤ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔ ꯑꯃ ꯏꯝꯐꯥꯜ ꯇꯝꯅ ꯃꯅꯥ ꯃꯁꯤꯡ yonba tangkul niwol amaga auto driver sigi nupiga puraga lakku matamda yeni bokki mafam amada driver sibu yamna sathi bo mongda phubi bagi paw loina mak miyam bumna ma khangnare tanare hairi ba dugum laba inhumanitarian oiraba inhuman oiba ain bu natraga lobo ikhoina ekta paining mamongda paisel laga tawninga tawba yabagi adugum laba namdam ama oina sinabagi mongda tawriba se namdam se aina lengakpa adugum laba namdam ama khakne ain boy khoina kaidonongda khutta paisil laga sina roidobani magi asoiba leiba yai aranba leiba yai ni kudu se perfect nate tawutabu asoiba aranba lei haiduna mahak mon da ta puwa selva na kana hatpa tuppa tawba ha sidi ain bogi wang madani aduna maram orakana hiram sigi matangda mari lena government nasu hairiba thodu aduda chenaba mise kanano karino haise sabsana thidok pirakanda ain gi matungina pham tokpa sera adu mokol su phangan bigidabani haise ain nasi media gi asin nausi nabagi khudong saba sida sumaina thamjai thagase yo jabo yam phajai oja gi wa pham maka tarang jate khangjaning mi oja ji ki social media WhatsApp Facebook te maruina thong cha da bai tare communal gi rang thokan ba pamba mioi sing na tongan ba caption ai ba caption du da makana tei cha da ba comment pisin ba sumain to roga achou ba communal gi po ma sakat na ba gi thong to ra ba ai ba gi sing da gi no ju lei si ado marak chi doja kana mi khara muslim gi court oi ba allah bu karim na ra ka wa phang dorok pa adai atei masiga chap mana muslim gi prophet oi ba muhammad Pisbiya Polim amadi Quran bu karim kathai na bagi posu torok pagi thengni oja swasi matang do CSO leader amoina
ꯀꯩ ꯋꯥꯐꯝ ꯊꯝꯕꯤꯅꯤꯡꯉꯤ ꯍꯥꯏꯕꯁꯤꯡꯗꯨꯒꯤ ꯃꯇꯥꯡꯗ ꯑꯦꯛꯁꯟ ꯂꯧꯈꯠꯄꯒꯤ ꯋꯥꯐꯝ ꯂꯩꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯩ ꯋꯥꯐꯝ ꯍꯥꯏꯕꯤꯅꯤꯡꯕ ꯋꯥꯐꯝ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯍꯥꯏꯕ ꯇꯥꯔꯦ ꯂꯩꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯅꯗꯅꯕ ꯁꯤꯟꯕ ꯃꯥꯟꯕꯒꯤ ꯊꯧꯑꯣꯡ ꯀꯌꯥ ꯑꯃ ꯂꯦꯞꯇꯅ ꯆꯠꯊꯔꯛꯂꯤ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯆꯠꯊꯔꯛꯂꯒ ꯂꯥꯛꯂꯤ ꯍꯧꯖꯤꯛꯁꯨ ꯆꯠꯊꯔꯤ ꯃꯈꯥ ꯇꯥꯅꯁꯨ ꯆꯠꯊꯔꯛꯈꯤꯒꯅꯤ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯊꯝꯖꯅꯤꯡꯕꯗꯤ ꯇꯉꯥꯏ ꯐꯗꯅ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯐꯦꯃꯤꯂꯤꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯒ꯭ꯌꯥꯟ ꯇꯥꯍꯟꯕꯤꯌꯨ ꯀꯔꯤꯒꯨꯝꯕ ꯒ꯭ꯌꯥꯟ ꯁꯨꯝ ꯇꯥꯗꯅ ꯉꯥꯎꯁꯤꯟꯅꯔꯒ ꯂꯩꯔꯒꯗꯤ ꯃꯗꯣ ꯑꯥꯏꯟ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯤ ꯑꯥꯏꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯕꯦꯖ ꯇꯧꯔꯒ ꯆꯠꯄ ꯑꯗꯨꯒꯨꯝꯂꯕ ꯂꯝꯗꯝ ꯑꯃꯈꯛꯅꯦꯕ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤ ꯃꯤ ꯑꯃꯒꯤ ꯗꯤꯛꯇꯦꯇꯔꯁꯤꯞꯇ ꯆꯠꯄ ꯅꯠꯇꯦ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯐꯣꯂꯣꯋꯔ ꯇꯧꯔꯒ ꯆꯠꯄ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯅꯨꯡꯁꯤꯅꯅ ꯂꯩꯁꯤ ꯍꯥꯟꯅꯗꯒꯤ ꯂꯩꯃꯤꯟꯅꯔꯛꯄꯅꯤ ꯃꯈꯥ ꯇꯥꯅꯁꯨ ꯂꯩꯃꯤꯟꯅꯈꯤꯒꯅꯤ ꯍꯧꯖꯤꯛꯁꯨ ꯂꯩꯃꯤꯟꯅꯔꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯌꯨꯖꯔꯁꯤꯡꯁꯦ ꯁꯤꯁꯤ ꯌꯥꯝ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯕꯤꯕ ꯑꯃ ꯆꯪꯉꯤ ꯃꯈꯣꯏꯗꯤ ꯁꯦꯡꯅ ꯑꯩꯅ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯩꯕꯥꯛ ꯊꯨꯒꯥꯏꯕ ꯄꯥꯝꯕ ꯀꯥꯡꯕꯨ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩ ꯑꯍꯥꯟꯕꯗ ꯃꯈꯣꯏꯗ ꯍꯪꯖꯅꯤꯡꯕ ꯋꯥꯍꯪꯅꯦꯕ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯑꯁꯨꯛ ꯌꯥꯝ ꯐꯖꯅ ꯏꯔꯝꯗꯝꯁꯤ ꯀꯜꯅꯅꯕꯒꯤꯗꯃꯛ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯑꯃ ꯁꯥꯒꯠꯅꯅꯕꯒꯤꯗꯃꯛꯇ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ CSOꯒꯤ ꯂꯤꯗꯔ ꯃꯌꯥꯝ ꯑꯃꯈꯛꯅ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯆꯦꯜꯂꯒ ꯂꯩꯔꯤꯑꯕ ꯍꯥꯏꯔꯤꯕꯁꯤꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯗꯣ ꯁꯥꯒꯠꯄ ꯉꯝꯅꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯨꯛ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯔꯤꯕꯁꯦ ꯀꯩꯁꯨ ꯂꯩꯇꯕ ꯑꯃꯅ ꯄꯣꯁ ꯇꯧꯔꯒ ꯑꯩꯒꯤ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟꯗ ꯅꯠꯇ꯭ꯔꯒꯅ ꯇ꯭ꯋꯤꯇꯔꯗ ꯅꯠꯇ꯭ꯔꯒꯅ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯑꯩꯒꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯑꯦꯀꯥꯎꯟꯁꯤꯡꯗ ꯀꯩꯒꯨꯝꯕ ꯑꯩꯅ ꯐꯖꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯈꯔ ꯄꯣꯁ ꯇꯧꯔꯨꯕꯗꯒꯤ ꯂꯩꯅꯔꯤꯕ ꯀꯝꯃꯨꯅꯤꯇꯤ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯅꯗꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯑꯣꯏꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯄꯥꯏꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯒ꯭ꯌꯥꯟ ꯇꯥꯕꯤꯒꯗꯕꯁꯦ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯌꯨꯖ ꯇꯧꯕ ꯃꯇꯝꯗ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯧꯕꯤꯌꯨ ꯀꯥꯟꯅꯕ ꯑꯩꯈꯣꯏ ꯂꯧꯁꯦ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯀꯥꯟꯅꯕꯗꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯧꯃꯤꯟꯅꯁꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯅ ꯃꯥꯡꯍꯟꯕꯗꯨꯗ ꯑꯩꯈꯣꯏ ꯌꯥꯒꯨꯝꯁꯤ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯗ ꯙꯔꯃ ꯑꯃꯅ ꯙꯔꯃ ꯑꯃꯕꯨ ꯀꯔꯦꯝꯅꯧ ꯍꯥꯏꯕꯁꯤ ꯀꯔꯝꯕ ꯙꯔꯃꯒꯤ ꯑꯁꯦꯡꯕ ꯂꯥꯏꯔꯤꯛꯁꯤꯡꯗ ꯌꯥꯎꯕꯒꯦꯕ ꯏꯁꯂꯥꯝ ꯙꯔꯃꯒꯤ ꯀꯨꯔꯥꯟꯗ ꯌꯥꯎꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯩꯇꯩ ꯙꯔꯃꯒꯤ ꯄꯨꯌꯥꯁꯤꯡꯗ ꯌꯥꯎꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯕꯥꯏꯕꯜꯁꯤꯡꯗ ꯌꯥꯎꯕ꯭ꯔꯥꯕ ꯑꯃꯅ ꯑꯃꯕꯨ ꯔꯦꯁꯄꯦꯛ ꯇꯧ ꯍꯥꯏꯕꯁꯤꯗꯤ ꯍꯥꯏꯔꯤꯕ ꯑꯁꯦꯡꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯁꯤꯗꯩꯗ ꯂꯣꯏꯅꯃꯛ ꯌꯥꯎꯕ ꯉꯥꯛꯇꯅꯦꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯆꯞ ꯃꯥꯟꯅꯩ ꯃꯤ ꯑꯃꯅ ꯑꯃꯕꯨ ꯔꯦꯁꯄꯦꯛ ꯇꯧ ꯏꯀꯥꯏ ꯈꯨꯝꯅꯧ ꯑꯩꯈꯣই ꯃꯁꯦꯟ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯧ ꯍꯤꯡꯃꯤꯟꯅꯧ ꯍꯥꯏꯕꯁꯦ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯁꯤꯒꯤ ꯑꯦꯗꯚꯥꯏꯁ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯑꯩ ꯈꯟꯖꯩ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯌꯨꯖ ꯇꯧꯕ ꯃꯇꯝꯗ ꯑꯃꯅ ꯑꯃꯒꯤ ꯊꯃꯣꯏ ꯁꯣꯛꯄ ꯌꯥꯕ ꯑꯗꯨꯒꯨꯝꯂꯕ ꯋꯥꯍꯩ ꯋꯥꯇꯥꯗꯣ ꯌꯥꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯒꯨꯝꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩ ꯉꯁꯤ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯗ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯣꯖꯥ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯣꯖꯥꯗꯒꯤ ꯈꯪꯖꯅꯤꯡꯕꯁꯤ ꯑꯣꯖꯥ ꯍꯧꯖꯤꯛꯁꯤ ꯍꯧꯈꯤꯕ ꯀꯨꯝꯖꯥ ꯁꯣꯛ 2020ꯒꯤ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯃꯩꯇꯩ ꯑꯃꯗꯤ ꯃꯩꯇꯩ ꯀꯨꯀꯤꯒꯤ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯁꯤ ꯂꯝꯗꯝꯁꯤꯗ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃ ꯂꯥꯛꯄ ꯉꯝꯗ꯭ꯔꯤ ꯑꯣꯖꯥ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯩꯇꯩꯒꯤ ꯖꯒꯥꯗ ꯀꯨꯀꯤ ꯆꯪꯕ ꯉꯝꯅꯗ꯭ꯔꯤ ꯀꯨꯀꯤꯒꯤ ꯖꯒꯥꯗꯁꯨ ꯃꯩꯇꯩ ꯆꯪꯕ ꯉꯝꯅꯗ꯭ꯔꯤ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯣꯖꯥ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯁꯨ ꯀꯌꯥꯁꯨ ꯀ꯭ꯔꯤꯌꯦꯠ ꯇꯧꯔꯤ ꯃꯔꯛꯁꯤꯗ ꯑꯃꯨꯛ ꯑꯣꯖꯥ ꯀꯨꯀꯤ ꯑꯃꯗꯤ ꯅꯥꯒꯥꯒꯤ ꯃꯔꯛꯇ ꯏꯅꯧ ꯅꯧꯅ ꯑꯃꯨꯛꯀ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯕ ꯇꯝꯊꯤꯕ ꯀ꯭ꯔꯥꯏꯝ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯍꯧꯖꯤꯛꯁꯤ ꯂꯝꯕꯤꯗ ꯂꯝꯗꯝꯁꯤ ꯇꯉꯥꯏ ꯐꯗꯅ ꯆꯪꯗꯕ ꯌꯥꯗꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯁꯤꯜꯂꯛꯄ ꯒꯥꯔꯤ ꯀꯌꯥ ꯌꯧꯁꯤꯜꯂꯛꯄ ꯉꯝꯗꯗꯅ ꯄꯟꯗꯨꯅ ꯂꯩꯔꯤ ꯗ꯭ꯔꯥꯏꯚꯔ ꯀꯌꯥꯁꯨ ꯑꯋꯥꯕ ꯆꯩꯊꯦꯡ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯑꯣꯖꯥ CSO ꯂꯤꯗꯔ ꯑꯃ ꯑꯣꯏꯅ ꯋꯥꯐꯝ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯍꯧꯖꯤꯛꯁꯦ 2023ꯒꯤ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯝꯗꯝꯁꯤꯗ ꯌꯨꯝ ꯀꯌꯥ ꯂꯩꯐꯝ ꯂꯩꯇꯕꯗꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯃꯤꯑꯣꯏ 50,000 ꯍꯦꯟꯗꯨꯅ ꯂꯩꯔꯛꯂꯤꯕꯅꯦꯕ ꯍꯥꯏꯔꯤꯕ ꯃꯤ 50,000 ꯍꯦꯟꯕꯁꯦ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯉꯁꯤ ꯐꯥꯎꯕ ꯃꯈꯣꯏꯒꯤ ꯆꯪꯖꯐꯝ ꯂꯧꯔꯒ ꯂꯩꯔꯤꯕꯁꯦ ꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯑꯋꯥꯕ ꯀꯌా ꯑꯃ ꯃꯥꯌꯣꯛꯅꯔꯒ ꯂꯩꯔꯤ ꯁꯤꯒꯤ ꯃꯊꯛꯇ ꯑꯃꯨꯛꯀ ꯃꯔꯛꯁꯤꯗ ꯌꯥꯝꯅ ꯄꯥꯝꯗꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕ ꯇꯥꯏ ꯅꯥꯒꯥ ꯑꯃꯁꯨꯡ ꯀꯨꯀꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯕ ꯈꯠꯅ ꯆꯩꯅꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯌꯥꯝ ꯀꯟꯅ ꯊꯣꯛꯂꯛꯂꯤ ꯍꯥꯏꯔꯤꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯄꯨꯛꯆꯥꯛ ꯄꯨꯔꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯕꯟ ꯕ꯭ꯂꯣꯀꯦꯠ ꯅꯠꯇ꯭ꯔꯒ ꯁꯠꯗꯥꯎꯟꯅꯆꯤꯡꯕ ꯇꯧꯕꯗꯒꯤ ꯂꯝꯗꯝꯁꯤꯗ ꯅꯣꯡꯃꯒꯤ ꯆꯪꯗ ꯌꯥꯗ꯭ꯔꯕ ꯄꯣꯠ ꯆꯩꯒꯤ ꯃꯃꯜꯁꯦ ꯌꯥꯝ ꯊꯦꯡꯅ ꯋꯥꯡꯈꯠꯂꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯧꯖꯤꯛ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯆꯠꯂꯤꯕ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯑꯁꯦ
ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯃꯩꯇꯩ ꯄꯥꯉꯜ ꯑꯃꯁꯨꯡ ꯅꯟ ꯃꯅꯤꯄꯨꯔꯤ ꯁꯤꯡꯅ ꯑꯌꯥꯝꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯁꯤꯒꯤ ꯒꯥꯔꯤꯁꯤ ꯆꯠꯂꯤꯕꯅꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯇ ꯃꯈꯣꯏꯁꯨ ꯍꯧꯖꯤꯛꯁꯦ ꯃꯇꯝ ꯀꯨꯏꯅ ꯕꯟ ꯕ꯭ꯂꯣꯀꯦꯠꯁꯤ ꯇꯧꯁꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯂꯝꯕꯤꯗ ꯄꯜꯂꯒ ꯂꯩꯔꯤꯁꯦ ꯐꯅꯌꯥꯝ ꯀꯨꯏꯁꯤꯜꯂꯛꯂꯦ ꯍꯥꯏꯔꯤꯁꯤꯗ ꯒꯕꯔꯃꯦꯟꯠꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯁ꯭ꯀꯣꯠꯅ ꯒꯥꯔꯤ ꯈꯔꯗꯤ ꯄꯨꯔꯛꯈꯤꯕ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅꯁꯨ ꯍꯧꯖꯤꯛꯁꯨ ꯒꯕꯔꯃꯦꯟꯠꯅ ꯀꯔꯤꯅꯣ ꯍꯥꯏꯕꯒꯤ ꯈꯣꯡꯊꯥꯡ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯑꯗꯨꯕꯨ ꯌꯨꯝ ꯌꯧꯔꯛꯅꯅꯕꯒꯤꯗꯃꯛꯇ ꯃꯤꯌꯥꯝꯒꯤ ꯄꯨꯛꯆꯥꯛ ꯄꯨꯔꯒ ꯂꯥꯛꯂꯤꯕ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯑꯗꯣ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯍꯟꯗꯅ ꯌꯨꯝ ꯌꯧꯔꯛꯅꯅꯕꯒꯤ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨꯒꯤ ꯄ꯭ꯔꯤꯚꯦꯟꯇꯤꯞ ꯃꯦꯖꯔ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯑꯗꯨꯒꯨꯝꯂꯕ ꯒꯥꯔꯤ ꯆꯠꯄꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯗꯨꯕꯨ ꯃꯐꯝꯁꯤ ꯌꯧꯍꯜꯂꯛꯅꯅꯕ ꯒꯕꯔꯃꯦꯟꯠꯒꯤ ꯑꯀꯛꯅꯕ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯑꯃ ꯇꯧꯔꯀꯥꯟꯗ ꯃꯈꯣꯏꯕꯨ ꯑꯊꯨꯕ ꯃꯇꯝꯗ ꯌꯧꯍꯟꯕꯤꯔꯛꯅꯅꯕ ꯑꯩ ꯑꯗꯨ ꯇꯧꯖꯔꯤ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯑꯣꯖꯥ ꯍꯧꯖꯤꯛꯁꯤ ꯂꯝꯗꯝꯁꯤꯗ ꯃꯔꯨꯑꯣꯏꯅ ꯗ꯭ꯔꯒ ꯑꯃꯗꯤ ꯍꯨꯔꯥꯟ ꯆꯤꯟꯊꯤꯒ ꯃꯔꯤ ꯂꯩꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀ꯭ꯔꯥꯏꯝ ꯀꯌꯥ ꯊꯣꯛꯏ ꯑꯣꯖꯥ ꯍꯥꯏꯔꯤꯕ ꯀ꯭ꯔꯥꯏꯝꯁꯤꯡ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯍꯧꯔꯛꯐꯝꯁꯤ ꯑꯌꯥꯝꯕꯅ ꯗ꯭ꯔꯒ ꯑꯃꯗꯤ ꯍꯨꯔꯥꯟ ꯂꯅꯥꯒ ꯃꯔꯤ ꯂꯩꯅꯕ ꯀ꯭ꯔꯥꯏꯝꯅ ꯑꯌꯥꯝꯕ ꯑꯣꯏꯅ ꯇꯧꯏ ꯑꯗꯣ ꯑꯣꯏꯔꯛꯏꯕ ꯐꯤꯕꯝꯁꯤꯗ ꯑꯣꯖꯥ ꯍꯥꯏꯔꯤꯕ ꯗ꯭ꯔꯒꯀꯤ ꯑꯗꯩ ꯍꯨꯔꯥꯟ ꯂꯅꯥꯒꯤ ꯏꯁꯨꯁꯤꯡ ꯑꯣꯖꯥ ꯈꯔ ꯃꯈꯩ ꯍꯟꯊꯈꯤꯅꯕ ꯄꯨꯔꯥ ꯏꯔꯥꯗꯤꯀꯦꯠ ꯇꯧꯅꯅꯕ ꯀꯩꯀꯩ ꯈꯣꯡꯊꯥꯡ ꯂꯧꯈꯠꯄ ꯌꯥꯕꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯑꯣꯖꯥ ꯂꯝꯗꯝꯁꯤꯗ ꯗ꯭ꯔꯒꯁꯤ ꯃꯨꯊꯠꯅꯅꯕꯒꯤꯗꯃꯛꯇ ꯒꯕꯔꯃꯦꯟꯠꯅꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯣ ꯀꯌꯥ ꯑꯃ ꯁꯦꯝꯃꯀꯥꯟꯗ ꯍꯥꯏꯔꯤꯕ ꯂꯣꯁꯤꯡꯗꯨꯒꯤ ꯃꯈꯥꯗ ꯐꯥꯕ ꯄꯨꯟꯕ ꯂꯦꯞꯇꯅ ꯑꯗꯨꯝ ꯆꯠꯊꯔꯒ ꯂꯥꯛꯏ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯆꯠꯊꯔꯤ ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯇꯥꯡꯗ ꯗ꯭ꯔꯒ ꯐꯥꯔꯦ ꯒꯕꯔꯃꯦꯟꯠꯅ ꯗ꯭ꯔꯒ ꯐꯥꯔꯦꯕ ꯐꯥꯔꯤꯕ ꯗ꯭ꯔꯒꯁꯤ ꯗ꯭ꯔꯥꯏꯚꯔ ꯐꯥꯔꯦ ꯍꯥꯏꯕꯒꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯀꯦꯔꯤ ꯇꯧꯕ ꯃꯤ ꯐꯥꯔꯦ ꯍꯥꯏꯕꯒꯨꯝꯕ ꯁꯤꯒꯨꯝꯕꯅ ꯑꯌꯥꯝꯕ ꯍꯦꯛ ꯑꯣꯏꯕ ꯗ꯭ꯔꯒ ꯃꯄꯨ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯗ꯭ꯔꯒꯀꯤ ꯀꯤꯡ ꯄꯤꯟꯁꯤꯅ ꯀꯅꯥꯅꯣ ꯍꯥꯏꯅ ꯄꯨꯊꯣꯛꯄ ꯍꯦꯛ ꯉꯝꯗꯕꯒꯤ ꯃꯑꯣꯡ ꯑꯃ ꯑꯩꯈꯣꯏꯅ ꯊꯦꯡꯅꯗꯕ ꯅꯠꯇꯦ ꯃꯁꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ ꯃꯔꯨꯑꯣꯏꯅ ꯗ꯭ꯔꯒ ꯀꯦꯔꯤ ꯇꯧꯔꯤꯕ ꯃꯤꯗꯨ ꯅꯠꯇꯦꯕ ꯗꯔꯀꯥꯔ ꯂꯩꯔꯤꯁꯤ ꯃꯍꯥꯛ ꯃꯨꯊꯠꯄ ꯅꯠꯇꯦꯕ ꯃꯍꯥꯛꯅ ꯀꯦꯔꯤ ꯇꯧꯔꯤꯕꯗꯨꯗꯤ ꯃꯍꯥꯛꯀꯤ ꯄꯨꯛꯀꯤꯗꯃꯛꯇ ꯀꯦꯔꯤ ꯇꯧꯕ ꯑꯣꯏꯒꯗꯣꯏꯅꯦꯕ ꯂꯨꯄꯥ ꯂꯤꯁꯤꯡ ꯈꯔꯒꯤ ꯅꯠꯇ꯭ꯔꯒ ꯂꯨꯄꯥ ꯄꯩꯁా ꯈꯔꯒꯤꯗꯃꯛꯇ ꯄꯥꯝꯕꯒꯤꯗꯃꯛꯇ ꯗ꯭ꯔꯒꯀꯤ ꯀꯤꯡ ꯄꯤꯟ ꯑꯣꯏꯔꯤꯕ ꯗ꯭ꯔꯒ ꯃꯄꯨꯗꯣ ꯑꯗꯨꯅꯦꯕ ꯍꯥꯟꯅ ꯃꯥꯡꯍꯟꯕ ꯐꯥꯖꯤꯟꯕ ꯃꯍꯥꯛꯄꯨ ꯑꯥꯏꯟꯒꯤ ꯂꯣꯒꯤ ꯑꯣꯏꯕ ꯄꯥꯅꯤꯁꯃꯦꯟꯗꯨ ꯆꯞ ꯆꯥꯅ ꯐꯪꯍꯟꯕ ꯑꯃ ꯆꯪꯉꯤꯑꯕ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯂꯝꯗꯝꯁꯤꯗꯒꯤ ꯗ꯭ꯔꯒ ꯃꯨꯊꯠꯅꯅꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯣ ꯃꯌꯥꯝ ꯁꯦꯝꯃꯦ ꯍꯥꯏꯔꯒꯁꯨ ꯍꯥꯏꯔꯤꯕ ꯃꯄꯨ ꯐꯥꯕ ꯉꯝꯗ꯭ꯔꯒꯗꯤ ꯀꯃꯥꯏꯅ ꯗ꯭ꯔꯒ ꯃꯨꯊꯠꯄ ꯉꯝꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃꯈꯛꯅꯦꯕ ꯉꯁꯤ ꯂꯝꯗꯝꯁꯤꯗ ꯒꯕꯔꯃꯦꯟꯠꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒꯁꯀꯤ ꯑꯗꯨꯒꯤ ꯍꯥꯏꯕ ꯃꯌꯥꯝ ꯑꯃ ꯇꯧꯈ꯭ꯔꯦꯕ ꯑꯗꯨ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯍꯦꯟꯅ ꯐꯔꯛꯄꯒꯤ ꯃꯍꯨꯠꯇ ꯁꯨꯝ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯁꯤꯡ ꯍꯦꯟꯅ ꯐꯥꯕꯒꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯁ ꯃꯦꯗꯤꯌꯥꯗ ꯊꯦꯡꯅꯔꯤꯁꯤꯅꯦꯕ ꯗ꯭ꯔꯒ ꯃꯄꯨꯁꯤꯡꯁꯦ ꯍꯥꯟꯅ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯗꯣꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯕꯨ ꯑꯥꯏꯟꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯗꯟꯗꯤ ꯑꯗꯣ ꯆꯞ ꯆꯥꯅ ꯐꯪꯍꯟꯕ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗꯒꯤ ꯗ꯭ꯔꯒꯁꯦ ꯃꯨꯊꯠꯄ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯑꯗꯨ ꯅꯠꯇꯅꯗꯤ ꯃꯁꯥ ꯃꯔꯦꯡ ꯈꯔ ꯐꯥꯕꯗꯨꯅꯗꯤ ꯀꯩꯁꯨ ꯄꯥꯝꯕꯤ ꯑꯆꯧꯕ ꯑꯃ ꯍꯧꯔꯀꯥꯟꯗꯁꯨ ꯎ ꯃꯁꯥ ꯈꯔ ꯌꯥꯟꯈꯤꯕꯒꯗ ꯃꯔꯨꯝ ꯇꯥꯡꯕꯗ ꯈꯤꯇꯪ ꯍꯟꯊꯔꯛꯏ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯃꯈꯣꯡ ꯌꯥꯟꯗ꯭ꯔꯤ ꯐꯥꯎꯕ ꯂꯝꯗꯝꯁꯤꯗꯤ ꯗ꯭ꯔꯒ ꯃꯨꯊꯠꯄ ꯉꯝꯃꯣꯏ ꯗ꯭ꯔꯒ ꯃꯨꯊꯠꯁꯤ ꯍꯥꯏꯇꯥꯔꯒꯗꯤ ꯃꯈꯣꯡꯁꯦ ꯍꯥꯟꯅ ꯌꯥꯟꯊꯠꯅꯅꯕ ꯑꯩꯒꯤ ꯃꯤꯒꯤ ꯍꯥꯏꯕ ꯑꯃꯗ ꯈꯥꯏꯗꯅ ꯁꯪꯒ ꯂꯩꯕ ꯄꯋꯥꯔ ꯂꯩꯕ ꯂꯩꯇꯕ ꯄꯨꯂꯞ ꯈꯨꯗꯤꯡꯃꯛꯁꯦ ꯊꯥꯗꯣꯛꯅꯔꯀꯥꯟꯗ ꯍꯥꯏꯔꯤꯕ ꯄꯥꯝꯕꯤ ꯃꯈꯣꯡꯁꯤꯡꯁꯦ ꯌꯥꯟꯕ ꯑꯃ ꯆꯪꯉꯤ ꯑꯗꯨ ꯅꯠꯇ꯭ꯔ ꯐꯥꯎꯕꯗꯤ ꯂꯝꯗꯝꯁꯤꯗ ꯗ꯭ꯔꯒ ꯃꯨꯠꯄ ꯉꯝꯃꯣꯏ ꯍꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯌꯥꯝ ꯃꯃꯜ ꯌꯥꯝꯂꯕ ꯋꯥꯐꯝ ꯀꯌꯥ ꯑꯣꯖꯥꯅ ꯊꯝꯕꯤꯔꯦ ꯃꯈꯥ ꯇꯥꯅ ꯑꯣꯖꯥꯗꯒꯤ ꯈꯪꯖꯅꯤꯡꯕꯁꯤ ꯑꯣꯖꯥ ꯍꯧꯖꯤꯛꯁꯤ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ 34-35ꯃꯨꯛꯁꯨ ꯌꯥꯏ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯔꯛꯇ ꯑꯃꯅ ꯑꯃꯕꯨ ꯌꯦꯡꯊꯤꯅꯅꯕ ꯊꯤꯅꯕ ꯌꯥꯕ ꯁꯤꯡꯆꯦꯞ ꯊꯥꯖꯤꯟꯕ ꯃꯥꯟꯕ ꯃꯑꯣꯡꯗ ꯇꯣꯉꯥꯟꯕ ꯊꯧꯔꯥꯡ ꯑꯃ ꯇꯧꯔꯛꯄꯒꯤ ꯃꯑꯣꯡ ꯑꯃꯁꯨ ꯎꯔꯤ ꯑꯣꯖꯥ ꯍꯥꯏꯔꯤꯕꯁꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗꯕꯨ ꯑꯣꯏꯔꯣ ꯑꯃꯗꯕꯨ ꯑꯣꯏꯔꯣ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯣꯖꯥ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯑꯃꯠꯇ ꯑꯣꯏꯅ ꯍꯥꯟꯅꯒꯨꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯅꯕꯒꯤ ꯁꯥꯟꯇꯤ ꯑꯣꯏꯅ ꯆꯥꯎꯈꯠ ꯂꯝꯕꯤꯗ ꯃꯥꯡ ꯊꯥꯅ ꯆꯪꯃꯤꯟꯅꯅꯕꯒꯤ ꯃꯇꯥꯡꯗ ꯀꯩꯀꯩ ꯁ꯭ꯇꯦꯞ ꯂꯧꯈꯠꯄ ꯌꯥꯕꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯣꯖꯥ CSOꯒꯤ ꯂꯤꯗꯔ ꯑꯃ ꯑꯣꯏꯅ ꯋꯥꯐꯝ ꯈꯤꯇꯪ ꯊꯝꯕꯤꯔꯝꯃꯨ ꯑꯣꯖꯥꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯍꯦꯟꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯗꯨꯒꯨꯝꯕ ꯏꯔꯝꯗꯝ ꯑꯃ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯗ ꯄꯥꯝꯒꯗꯕ ꯃꯤ ꯀꯅꯥꯕꯨ ꯂꯩꯔꯝꯒꯗꯒꯦ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯁꯤꯗ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯑꯩꯁꯦ ꯃꯔꯨꯑꯣꯏꯅ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯕꯗꯒꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯀꯥꯡꯂꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯍꯧꯖꯤꯛ ꯁꯝꯅ 2023ꯒꯤ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯃꯈꯛ ꯊꯣꯛꯑꯒ ꯉꯁꯤ ꯐꯥꯎꯕ ꯀꯨꯀꯤꯅ ꯃꯩꯇꯩꯒꯤ ꯑꯦꯔꯤꯌꯥꯗ ꯃꯩꯇꯩꯅ ꯀꯨꯀꯤꯒꯤ ꯑꯦꯔꯤꯌꯥꯗ ꯆꯪꯕ ꯌꯥꯗꯕꯒꯤ ꯑꯗꯨꯒꯨꯝꯂꯕ ꯑꯆꯧꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯈꯛ ꯐꯦꯁ ꯇꯧꯔꯒ ꯂꯩꯔꯤꯕꯅꯦꯕ
ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯍꯧꯖꯤꯛ ꯅꯥꯒꯥ ꯑꯃꯁꯨꯡ ꯀꯨꯀꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯨꯃꯥꯏꯅ ꯂꯥꯛꯏꯕꯅꯦꯕ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗꯗꯤ ꯇꯁꯦꯡꯅ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯔꯤꯃꯣꯠ ꯀꯟꯇ꯭ꯔꯣꯜ ꯄꯥꯏꯔꯀꯥꯟꯗ ꯁꯥꯟꯅꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯃꯥꯏꯅ ꯂꯩꯔꯕ ꯃꯥꯜꯂꯦ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯁꯦ ꯑꯩꯈꯣꯏ ꯃꯁꯦꯟꯅ ꯒ꯭ꯌꯥꯟ ꯇꯥꯅꯗ꯭ꯔꯒꯗꯤ ꯃꯤꯅ ꯑꯩꯈꯣꯏꯁꯦ ꯁꯥꯇ꯭ꯔꯪ ꯃꯔꯨꯒꯤ ꯇꯥꯏꯞꯇ ꯅꯠꯇ꯭ꯔꯒꯅ ꯐꯨꯠꯕꯣꯜ ꯑꯣꯏꯅ ꯑꯩꯈꯣꯏꯁꯦ ꯃꯤꯅ ꯎꯍꯜꯂꯣꯏꯁꯤ ꯍꯥꯏꯕꯁꯦ ꯑꯩ ꯑꯍꯥꯟꯕ ꯑꯃꯇ ꯊꯝꯖꯒꯦ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯦ ꯆꯥꯎꯈꯠꯁꯤ ꯅꯨꯡꯉꯥꯏꯁꯤ ꯌꯥꯏꯐꯁꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯐꯨꯠꯕꯣꯜ ꯑꯣꯏꯒꯨꯝꯁꯦ ꯅꯝꯕꯔ 1 ꯐꯨꯠꯕꯣꯜ ꯍꯥꯏꯕꯁꯤꯗꯕꯨ ꯅꯥꯀꯜ ꯑꯅꯤꯅ ꯑꯗꯨꯝ ꯀꯥꯎꯊꯣꯛ ꯀꯥꯎꯁꯤꯟ ꯇꯧꯅꯔꯒ ꯂꯩꯔꯤꯕꯅꯦꯕ ꯑꯗꯨꯒꯤ ꯇꯥꯏꯞꯇ ꯑꯩꯈꯣꯏꯁꯦ ꯑꯃꯅ ꯑꯃꯨꯛ ꯏꯟꯊꯣꯛ ꯏꯟꯁꯤꯟ ꯇꯧꯕ ꯌꯥꯕꯒꯤ ꯃꯑꯣꯡꯗ ꯂꯩꯕꯒꯤ ꯋꯥꯈꯜꯂꯣꯟ ꯊꯥꯗꯣꯛꯁꯤ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯕ ꯑꯃꯅ ꯑꯃꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯨꯗꯤꯡꯃꯛꯇ ꯁꯔꯨꯛ ꯌꯥꯃꯤꯟꯅꯕ ꯑꯗꯨꯒꯨꯝꯕ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯦ ꯆꯥꯎꯈꯠꯄ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯅꯨꯡꯁꯤꯅꯕꯁꯦ ꯄꯨꯔꯛꯅꯅꯕꯒꯤꯗꯃꯛꯇ ꯒꯕꯔꯃꯦꯟꯅ ꯑꯆꯧꯕ ꯏꯅꯤꯁꯤꯌꯦꯇꯤꯚ ꯑꯃ ꯂꯧꯕ ꯆꯪꯉꯤꯕ ꯒꯕꯔꯃꯦꯟꯅ ꯂꯧꯗ꯭ꯔꯤꯉꯩꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯁꯦꯟꯅ ꯅꯨꯡꯁꯤꯅꯒꯅꯤ ꯄꯥꯕ꯭ꯂꯤꯛ ꯃꯁꯦꯟ ꯅꯨꯡꯁꯤꯅꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯅꯦꯕꯔ ꯑꯣꯏꯊꯣꯛꯑꯣꯏꯕ ꯃꯔꯝꯗꯤ ꯄꯥꯕ꯭ꯂꯤꯛ ꯃꯁꯦꯟꯁꯦ ꯅꯨꯡꯁꯤꯅꯅꯕꯒꯤ ꯂꯝꯕꯤ ꯁꯤꯟꯒꯗꯧꯕꯁꯤ ꯀꯅꯥꯅꯣ ꯊꯥꯔꯠ ꯄꯥꯔꯇꯤꯁꯦ ꯒꯕꯔꯃꯦꯟ ꯑꯣꯏꯒꯗꯧꯕꯅꯦꯕ ꯒꯕꯔꯃꯦꯟꯅ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯅꯅꯕꯒꯤ ꯂꯝꯕꯤꯁꯦ ꯁꯤꯟꯒꯗꯧꯕꯅꯤ ꯒꯕꯔꯃꯦꯟꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯣꯠꯅꯕꯤꯔꯀꯥꯟꯗ ꯂꯝꯗꯝꯁꯤꯒꯤ ꯄꯤꯁꯐꯨꯜ ꯀꯣꯑꯦꯛꯖꯤꯁꯇꯦꯟꯁꯦ ꯄꯨꯔꯛꯄ ꯉꯝꯒꯗꯧꯔꯤꯕꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯤꯃꯈꯩꯗꯤ ꯂꯝꯗꯝꯁꯤꯗ ꯄꯤꯁꯐꯨꯜ ꯀꯣꯑꯦꯛꯖꯤꯁꯇꯦꯟ ꯄꯨꯔꯛꯄꯗ ꯋꯥꯈꯤꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯒꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯕꯨ ꯏꯄꯥꯛ ꯇꯤꯚꯤꯁꯤꯅ ꯑꯈꯟꯅꯅ ꯎꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯄꯤꯕꯤꯕꯒꯤꯗꯃꯛꯇ ꯑꯣꯖꯥꯕꯨ ꯏꯄꯥꯛ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯏꯄꯥꯛ ꯇꯤꯚꯤꯒꯤ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯏꯄꯤꯁꯣꯗ ꯑꯁꯤꯗ ꯑꯩꯕꯨꯁꯨ ꯁꯔꯨꯛ ꯌꯥꯍꯟꯕꯤꯕꯒꯤꯗꯃꯛ ꯑꯃꯨꯛꯀ ꯍꯟꯅ ꯏꯄꯥꯛ ꯇꯤꯚꯤꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯊꯦꯡꯛ ꯌꯨ